ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯥꯍꯣ꯫ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔꯗ ꯕꯦꯁ ꯇꯧꯕ ꯇꯦꯂꯨꯒꯨꯒꯤ ꯐꯤꯂꯝ ꯑꯃꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯐꯨꯝꯃꯒ ꯆꯠꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯁꯤꯟꯗꯕꯤ ꯌꯦꯡꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯌꯥꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯕꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯋꯥꯖꯤ ꯀꯧꯕ ꯁꯍꯔ ꯑꯃꯕꯨ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯁꯍꯔ ꯑꯁꯤꯕꯨ ꯎꯠꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯇꯒꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯁꯍꯔ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯒꯨꯟꯗꯥ ꯐꯟꯗꯥꯁꯤꯡ ꯑꯃꯗꯤ ꯑꯥꯏꯟ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯅ ꯔꯨꯜ ꯇꯧꯕ ꯁꯍꯔ ꯑꯃꯅꯤ꯫ ꯁꯍꯔ ꯑꯁꯤ ꯋꯥꯖꯤ ꯀꯧꯏ꯫ ꯑꯗꯨꯒ ꯁꯍꯔ ꯑꯁꯤꯕꯨ ꯔꯨꯜ ꯇꯧꯔꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯂꯩ꯫ ꯅꯨꯄꯥ ꯑꯁꯤ ꯔꯣꯏ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯔꯣꯏ ꯀꯧꯏ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯕꯨꯛꯀꯤ ꯃꯃꯥꯡꯗ ꯋꯥꯖꯤ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯑꯩꯍꯥꯛꯅ ꯔꯨꯜ ꯇꯧꯗꯨꯅ ꯑꯩꯍꯥꯛꯀꯤ ꯃꯈꯥꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗꯗꯤ ꯔꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯐꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯗꯦꯕꯔꯥꯖꯇ ꯄꯤꯗꯕꯤꯗ ꯔꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯔꯣꯏꯒꯤ ꯀꯥꯡꯂꯨꯞꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯁꯅꯥ ꯑꯃꯗꯤ ꯊꯥꯎꯒꯤ ꯂꯩꯕꯥꯛ ꯑꯃꯗꯒꯤꯅ ꯂꯩꯕꯥꯛ ꯑꯃꯗ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯒꯤ ꯕꯤꯖꯤꯅꯦꯁꯅꯤ ꯇꯧꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯔꯣꯏ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯀꯅꯥꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯀꯅꯥꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯣꯏꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯅ ꯌꯥꯕ ꯑꯐꯕ ꯊꯕꯛꯇ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯈꯜꯂꯝꯃꯤ꯫ ꯔꯣꯏꯅ ꯏꯟꯗꯤꯌꯥꯗ ꯏꯁꯤꯡꯗꯒꯤ ꯃꯩ ꯁꯨꯡꯕꯒꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯕꯨ ꯄꯥꯏꯈꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯒꯤ ꯃꯤꯅꯤꯁꯇꯔ ꯔꯥꯃꯥꯁ꯭ꯋꯥꯃꯤ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯔꯣꯏ ꯀꯥꯡꯂꯨꯞꯀꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯔꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯇꯤꯚꯤ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯒꯤ ꯃꯤꯅꯤꯁꯇꯔ ꯔꯥꯃꯥꯁ꯭ꯋꯥꯃꯤꯅ ꯋꯥ ꯉꯥꯡꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯃꯥꯁ꯭ꯋꯥꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ, ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯏꯟꯗꯤꯌꯥꯒꯤ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯒꯨꯟꯗꯥ ꯐꯟꯗꯥ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯔꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯤꯚꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯀꯜꯀꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯡꯕꯒꯤ ꯆꯦꯔꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯋꯦꯇꯔ ꯅꯨꯄꯤ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯒꯤ ꯃꯤꯅꯤꯁꯇꯔ ꯔꯥꯃꯥꯁ꯭ꯋꯥꯃꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨ, ꯍꯥꯏꯕꯗꯤ ꯔꯣꯏꯒꯤ ꯑꯣꯐꯤꯁꯇ ꯐꯝꯃꯒ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯃꯥꯁ꯭ꯋꯥꯃꯤꯅ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯔꯒ ꯄꯨꯔꯛꯏꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ?" "ꯏꯕ꯭ꯔꯥꯍꯤꯝꯅ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯐꯥꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯐꯥꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯁꯣꯏ ꯑꯗꯨꯅꯤ꯫ ꯅꯍꯥꯛꯀꯤ ꯁꯣꯏ ꯑꯗꯨ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯅꯤ"꯫ ꯏꯕ꯭ꯔꯥꯍꯤꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯔꯣꯏꯒꯤ ꯀꯥꯡꯂꯨꯞꯇ ꯔꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯔꯥꯃꯥꯁ꯭ꯋꯥꯃꯤꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯤꯕ ꯀꯣꯂꯣꯝ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯅꯥꯀꯟꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯏꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯉꯁꯤ ꯐꯥꯎꯗ ꯒꯨꯟꯗꯥ ꯐꯟꯗꯥ ꯇꯧꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯍꯥꯛꯄꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨꯁꯨ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯍꯥꯛꯅꯗꯤ ꯊꯤꯡꯕ ꯉꯝꯒꯅꯤ"꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯤꯕ ꯆꯦ ꯑꯗꯨ ꯄꯥꯏꯈꯠꯂꯒ, "ꯅꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯑꯃꯕꯨ ꯐꯥꯔꯒ ꯄꯨꯔꯛꯄ ꯑꯁꯤ ꯅꯈꯣꯏꯗ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ" ꯍꯥꯏꯔꯒ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯤꯕ ꯆꯦ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤ ꯂꯥꯛꯑꯒ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤꯗꯒꯤ ꯅꯝꯗꯨꯅ ꯐꯥꯔꯒ ꯆꯤꯡꯊꯣꯛꯈ꯭ꯔꯗꯤ ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯅꯤꯅꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯔꯥꯃꯥꯁ꯭ꯋꯥꯃꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯔꯥꯃꯥꯁ꯭ꯋꯥꯃꯤꯅ ꯉꯥꯡꯉꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯒ ꯔꯨꯕꯤꯛꯁ ꯀ꯭ꯌꯨꯕ ꯑꯃꯕꯨ ꯁꯣꯜꯕ ꯇꯧꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯣꯏ ꯀꯥꯡꯂꯨꯞꯀꯤ ꯂꯤꯗꯔ ꯔꯣꯏ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯗꯨꯗꯒꯤ ꯔꯣꯏꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯃꯄꯤꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯄꯤꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯁꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯥꯃꯥꯁ꯭ꯋꯥꯃꯤꯗ "ꯕꯥꯏ ꯕꯥꯏ ꯄꯨꯄꯨ" ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯔꯥꯃꯥꯁ꯭ꯋꯥꯃꯤꯒꯤ ꯃꯁꯨꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯕ꯭ꯔꯥꯍꯤꯝꯅ ꯑꯃꯨꯛ ꯃꯈꯥꯗ ꯇꯥꯈꯤꯕ ꯆꯦ ꯑꯗꯨ ꯈꯨꯟꯀꯠꯂꯒ ꯔꯥꯃꯥꯁ꯭ꯋꯥꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯅꯊꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯍꯥꯛꯄꯨ ꯐꯥꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯚꯦꯀꯦꯁꯟ ꯆꯠꯈꯤꯕ ꯑꯣꯏꯅ ꯈꯟꯅꯤ"꯫
Asumna makoigi imung manunggi miyoi khudimak loina roi hoigi kanguna farga poro haiba si khangbadagi di hauji Ramaswamy du ngasagi kol kalamba du taptharami aduga yu du khara thaga mahna wakan munna khandaraba matungda roida asumna hairami mipum khudimangna loina khangnai roi haiba kanglup asidi imung amatagi mangnaba tawde nahak aigi imungbu mangnaba tawge hairibra asumna haiba wa asi loidinge matamda mahaki matungdagi lukhamda thajalakpa matamdadi Ramaswamy adu mamangda leriba teban aduda upsanduna yu du su loina haidoktuna makhut aduda yu ngakta taiduna lemi aduga yu tairiba makhut adubu maikhet kesanbadagi mai chami asomna tawba sida Ramaswamy adu samanbana mafam aduda yamna kanna lauduna lemi matam aduda roina ice ngata yarba glass ama Ramaswamy gi manakta insalami hariba ice aduda Ramaswamy na maki makhut adu lupa matamdagi di mahaki makhuta mai chami ba adu mutkirami modagi roina Ramaswamy da asomna hairami aina bu pamabadi sign adu nahak adum India da tohonbi yai adubu nahak aina mafam asida poriba se ayakje kiyamangna power leibano haiba do nangonda khanganingbani aduga nahaki namit adudagi nahaki akibagi saktamado aina yengingbagi kaubani si eduda sign adu tawro asumna haibadagi di Ramaswamy adu upai leramde mahak si eduda sign tawkhirami masigi matungda roi adu makoigi group ki manakta tholami aduga mahakna asumna tholokpa matamda urdugi londa asumna hairami awangba thaki gyan taba midi achumba wa ngangani mahakna ningthau amagi matawgum santi bu purakani aduga mangonda asengba luchingba ama oibagi magun sing adusu yaugani haiba wahi paring sing asi mayam munna ningsing bihau wahi paring asigi maru oiba asi makha tabadi yaukadari mestagi roina makogi thabak thoram singda dum yetuna leramba India gi sarkar asi ngasi hariba numit asidagi di makogi misangda lerani makoina aikhoibu thingba ngamgani haiba asi nakhoi mayam bu thajabra haiduna mahakna lauduna ngami makogi team gi mising aduna su thajade haiduna laurami asumna tawbada gidi mafam asida leramiba makoigi group mayam sing asisu loina haraunarami mestagi Ibrahimna kalkida asumna hairami matam yamna kuirabagi matungda roi asi India da chatkaduribani kalki namu aikhoigi paisa yauraba jahas adu India gi hitangphamda ngatangi matungda thungagani asumna haibaga roi hoigi team adu India da yaurokle haiba si aikhoina uwa phangli matam asida roi da kanagumba amana call tawrami aduga call aduda magna asumna hairami aisu khangde haujikti Bombay asi Mumbai on khibadagidi ahongba kiyama leire aduga roina driver aduda kadaide yauri haiduna hangami ballot pair yauri harami aduga phone aduda ballot pair yauri haibaga nakandagi mahangna tongiba car adubu asawa truck amana subadagi mafam aduda accident thoktuna roigisu aroiba mikup haibadu oirami mastegi moi khoida India gi samudra khongbanda chatkiba paisa tana thanna yaurba roigi jas adusu samudragi iyai aduda mai chaktuna pokhaibagi sakta masi boi khoina uwa phangli masigi matungda khoina sinna siemu roina sikibadagi hapta ahum haukhre haibagi matam adu boi khoina uwa phangli aduga matam asida khoina Mumbai gi mafam amada ulai aduga mafam asida leiba police commissioner amagi office ama boi khoina uwa phangli aduga mafam asida leiba officer amana mahaki police mayam sing aduda asumna haiduna lemi aikhoina ngasi sanagadriba wari si huranba amagi matangdani aduga huranba sigi matangda aina kaya hena haidrabasu nakhoina loina khangaba ngaktani mahakna aniraktang huranba changba matamda karor kun huran khribani huranba sikanano aduga mahakna kari maramgi dumakta huralino haiba sigi matangda su aikoida proof so amata leiti hariba thawong asi aikoi police department gi oina khwaidagi ikainingai oiba wafamni somna haiba sida police officer ma hawgalaga hujiki officer du da somna harmi sir aikoi hujik CCTV camera gi record loina track tawre aduga mafam kya amada niyom kaiba thabak tawwa singsu yamna kanna yengchali aikoina pung kun mari gi manungda huranba du soiduna fawa ngamani asumna hujiki police officer du ne haiba loibaga makhoi myam gi police head aduda matungda gi police officer amana mu sir huranba duna ahum suba huranba amasu huran khre haklami maudagi mafam adugi police inspector du wa karimta ngangdabi tumina tholami hariba matam aduda makoigi SI amana police inspector duda makoi police ki haunabi sar aikoi hauji yamna kana thijali yamna thuna phangani haiduna makoigi police inspector duda hayuna lem police inspector duna yare nakoigi wa adu taningdre aduga ngasai mangonda ahum suba huranbagi pau tamkhre hariba SI adugi maming adubu koksanduna mahakna huranba adugi proof and evidence ti kadaida lekrai duna hangami mafam asigi police SISC Goswami kawi aduga police inspector sigi mamingna Sinde kawi Goswami na sar proof ki matangda karimta khanbiruranu ruralebe miyoi singdo aikoina loina fagalabani adubu sar haiba aduda inspector Sinde na kari daroba haiduna ngami SI Goswami na adubu sar huranba yaurba mi singado huraliba do makoi masana huranbane haiba adu karimata khangjade asumna haibaga Goswami na mafam asida inspector Sinde adubu puduna laami aduga inspector Sinde na mafam asida lakpa matamdadi huranbane haiduna taromiba mi singadudi adugi matik yamduna lemi aduga huranba yawa mi sing adugi maraktagi huranba amana mafam asida laiba officer asi khara sawa police officer mali haiduna mahakna sar haiduna Sindegi manakta kauduna sensilami
Aduga Inspector Sindeda asum hairami sar aina nakhoi gi officer sing asida ligiba wari ado aduga chap manana ai sar da sulige wari si taraga sar na aibu crime ama tawi tawde haiba si sar na ware adu lepiu asum na harga mahaki wari adu lirami ai gi imung da tawriba se nungti numit khudingi breakfast tawtrikanda TV si hana on tawi aduga makhoi myam onsan khani aduga TV da laiba serial adu da dum yengduna lei aduga ai khoi gi imung da tawriba si makhoi myam na aingon da ikai khumna ba utpa budi TV gi remote na hena ikai khumna ba uli asigumba ai gi yung gi mo mato sida nungti numit khudingi ko adum chairabani aidi aduga harba matam aduda ai gi yung gi thong adu kanagumba mane yamna kanna thilai aduga aina thong adu hangtoba matam dadi ai gi yung gi thong adu da tenje ma kapa ami aduga tenje adu da si ama yauduna lehami aduga si adu da su asumna i nahaki nupi adu serial yengbada yamna ngawi natra nang karimta pakharkanu nahaki namangda leriba be adu da yengu be adu gi manungda nongmai ama yaurangani aduga nahakna madugi nungmai aduna hojik mathakta maru ma kakhatpa targadi nahaki mai gi bill gi paisa do aina pigadribani chari yengune masida tenje kapa iba nupa sina ai gi nupi na thawai tana TV serial yenge haiba si khangi bani maramaduna mahak asi phattaba midi oiramaroi natra mahakna hariba adu soidana chumamgani haiduna mai gi bill adu bu pina bagi damakta mahakna nongmai maru du kapkhibani haraklami masdagi atopa nupa amana mu masigi makha taba waridi mahak lirage haraklami mahakna nungti numit khudingi mahaki ben adu pung 10 taba matamda thawi aduga mahakna ben adu thaudringa matamda mahaki ben manungda yauriba ganesh adu puja hana tawi aduga ayakna ganesh adu khurumba matamda chithi ma thingnaki aduga chithi duda nangna nongmai kapagi makon hek taba taragadi nahaki ben adu rose building gi hek mamangda leiba bandra gi tanar road adu tana thauba taragadi nangonda lupa lising kun pigani haiduna irgalermi adubu aina fagi malubudagi ayaki gari adubu thauge haiduna so lokthokpa matamdadi aigi so thampham adudagi lupa lising 10 ama tarami aduga harba matam adu maktadasu nongmagi makhon adu aina tarami matam adudagi aina su khangi madudi lupa lising 10 asi ayakna sarkadriba thawa adugi advance oramgani haiduna modagi hojiki aina hariba mafam adu tamna thorami aduga mafam adu he gaubaga nupa ama thengnai nupa adu aina kanano haiduna hanguba matamda mahakna John Snow kawi haraklami modagi John Snow do mu ulami John Snow duna aidi karimata khangjade harami aduga John Snow na hojiki ben thoroiba driver duda nak mafam asida ngata ngairamu haraga lohongbagi invitation card amabu bengi miyoi sing adu da pisalami bengi miyoi sing adu na lohongbagi baton adu hangtoge yengbo matamdadi nang lauge haiduna sukhannu aikhoina hariba thabak sidang taw aduga karigumba aikhoina hariba thabak si indavida nahakna hero saga haiduna toroklaba nahakki nakanda leiriba sing adu hana yengu asumna haibadagi hojiki bengi mi sing adu na nakan oije teng thobo matamdadi mangonda miyoi kyamani yengduna lem modagi mahakna lohongbagi baton adu makhata na mu parami karigumba aina nangonda hariba thabak sing asi indaba taragadi nahakki akoibada leiriba nupa sing adu na pariba briefcase adu dagi bom soidana phokailakani aduga nahakki asiba hakchang aduga loinana nahakki nupida laiparing 10 amaga fangni aduga police inspector duna your time starts now haiduna hojiki lohongbagi baton adu hek pabaga bengi manungda leiriba employee sing aduna sana lupa myam sing adu bu bag sing adu da loina hapsan bagi sinasi boi khoina uwa fangli masigi matungda hojik uralaba sana lupa myam sing adu bu ngasagi ben driver dugi ben adu da mu hapsalami aduga nupa khara na mu ngasai nahakna lakpa mafam adu da amona hallu haraga mahaki awatpa paisa adu langsilaga mafam adu dagi ben driver adu thauruga chakhirami masdagi amu ngasai ahanbada wari liba nupa aduna nongmai adu amuka kapagi sinasi khoina uwa fangli odagi gosami na hojiki nupa adu gi manakta sangchalaga karigino nahakna ben adu uruga amuk nongmai amuka kapido haiduna hangami odagi nupa aduna aina ben adu ubadagi nongmai kapa nate aina ngasai dagi pariba letter dugi maningda atopa letter amasu iduna yarami nahana karigumba nongmai amuka kapa taragadi haki nupi na pamna yengiba TV gi serial show ado punsi chupagi oina adu mutkrani haraklami maramaduna mahakna nongmai adu kapkhibene harami asumna nongmai se kapaga ikhoida spell pan nupa amu uwa fangli modagi hojiki spell pan nupa aduna amu hojiki ben adu dagi paisa gi khawsing adu lokhthoga atopa ben ama tamna purami harba matam aduda sindena ngatang lepkho haraga hojiki spell pan nupa adu gi manakta sangsalami modagi inspector sindena hojiki spell pan nupa aduda nahak natra khwaidagi aroibada lehobba nupa ado nahak amukta mutna khallu asumna wa maka hek tage tawba matamda gosami na manakta sangsalaga sar asengbagi di hairami adu inspector sindena nahak amukta ngai kho haiduna gosami du khamaga hojiki spek nupa adu da mohangami nang gari gi driver gi nupa adu masa uhobra nupa adu na uhogde gari gi number di uhobra nupa adu na uhogde adu oirsu nahak gari gi machu du di khangobba natra nupa adu na khangogde maudagi inspector sindi adu sawgalaga karino karimta uhogde haibabu nahak bu namit tangba miro sumna haiba sida spek nupa adu na mahak asi mamit tangi haiduna makok nomami matamadu da gwasami na sar mahak asi aseng momaki mamit tangbani haklami modagi ngasai gai spek nupa adu na bag sing adu atopa ben amada hapchanba matamda mahakti mamit tangbani na hongkap masing thiduna satlaga atopa ben adu da hap oirami asumna hek paisa sing asi hapchanba loibaga masakti uttaba yamna angakpa pajal paiba nupa amana mafam adu dagi mahaki car adu thauruga chakhirami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ DGP ꯗꯨꯅ ꯃꯤꯁꯇꯔ ꯁꯤꯟꯗꯦꯗ ꯐꯣꯟ ꯇꯧꯔꯛꯑꯒ ꯀꯦꯁ ꯑꯁꯤ ꯅꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯄꯥꯏꯕ ꯌꯥꯔꯔꯣꯏ, ꯀꯦꯁ ꯑꯁꯤ ꯑꯟꯗꯔꯀꯣꯚꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯅ ꯉꯁꯤꯗꯒꯤ ꯄꯥꯏꯔꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯒꯤ ꯄꯨꯂꯤꯁꯀꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨꯕꯨ ꯃꯤꯁꯇꯔ ꯁꯤꯟꯗꯦꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯇꯔ ꯁꯤꯟꯗꯦꯅ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨꯗ ꯌꯦꯡꯉꯒ ꯐ꯭ꯔꯦꯛ ꯄ꯭ꯔꯣꯐꯥꯏꯜꯗ ꯐꯥꯎ ꯑꯁꯨꯛ ꯌꯥꯝꯕ ꯗꯤꯇꯦꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯎꯔꯝꯃꯣꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯗꯦꯕꯤꯗ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯁꯥꯔ ꯃꯍꯥꯛ ꯑꯁꯤ ꯑꯩꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯈ꯭ꯔꯦ, ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯍꯥꯏꯒꯦ ꯃꯍꯥꯛ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯣꯐ ꯔꯦꯀꯣꯔꯗꯇ ꯂꯩꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯗ ꯑꯍꯟ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯃꯍꯥꯛ ꯑꯁꯤ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯀꯧꯏ, ꯃꯍꯥꯛ ꯑꯁꯤ ꯃꯅꯤ ꯑꯅꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯥꯏꯟ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ, ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯑꯣꯐꯤꯁꯥꯔ ꯗꯦꯕꯤꯗꯇ ꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯗꯦꯕꯤꯗ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯥꯔ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕ ꯃꯇꯝꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯐꯝ ꯑꯁꯤꯗ ꯀꯥꯔ ꯑꯃ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯀꯥꯔ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯅꯤ ꯑꯅꯥ ꯍꯥꯏꯔꯤꯕ ꯒꯨꯟꯗꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇꯒꯤ ꯇꯣꯛꯊꯣꯛꯑꯒ ꯇꯨꯃꯤꯟꯅ ꯅꯁꯥ ꯅꯇꯣꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯁꯨ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯃꯥꯡꯉꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯣꯝꯖꯤꯜꯂꯒ ꯅꯍꯥꯛꯄꯨ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯃꯁꯛ ꯈꯪꯗꯕꯤ ꯆꯪꯉꯛꯏꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯁꯣꯛ ꯆꯀ꯭ꯔꯕꯔꯇꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯖꯨ ꯕꯣꯇꯜ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯊꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯌꯨ ꯊꯤꯡꯕ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯒꯨꯟꯗꯥ ꯑꯃꯅ ꯑꯁꯣꯛꯇ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯪꯒꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯃꯅꯤ ꯑꯅꯥꯗ ꯕꯦꯇꯤꯡ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯆꯥꯛ ꯊꯣꯡꯉꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯀꯔ ꯑꯁꯤ 5ꯔꯛ ꯀꯥꯝꯕ ꯂꯣꯏꯕꯒ ꯅꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯌꯥꯔꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯑꯅꯥ ꯑꯗꯨꯅ ꯑꯖꯦꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯣ ꯐꯔꯦꯅꯦ, ꯅꯍꯥꯛꯅ ꯑꯩꯒ ꯁꯤꯡꯅꯕ ꯄꯥꯝꯃꯕꯅꯤꯅ ꯆꯥꯛꯀꯤ ꯀꯨꯀꯔ ꯑꯁꯤ 5ꯔꯛꯅꯤ ꯀꯥꯝꯒꯗꯧꯔꯤꯕ ꯑꯁꯤ, 5ꯔꯛ ꯀꯥꯝꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯨꯀꯔ ꯑꯗꯨꯁꯨ ꯑꯃꯨꯔꯛ ꯀꯥꯝꯃꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯤ ꯑꯅꯥ ꯑꯗꯨꯅ ꯑꯃ ꯍꯥꯏꯗꯨꯅ ꯊꯤꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯣꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯕ ꯍꯧꯔꯛꯄꯒ ꯃꯈꯣꯏꯒꯤ ꯃꯅꯤ ꯑꯅꯥꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯥꯃ ꯑꯗꯨꯕꯨ ꯁꯪꯉꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯃ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯃ ꯑꯗꯨꯅ ꯑꯩꯍꯥꯛꯇꯤ ꯊꯥꯖꯗꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯁꯣꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯃꯃꯝꯇꯪ ꯐꯨꯊꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯣꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯐꯨꯊꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯅꯁꯛ ꯑꯗꯨꯛꯌꯧꯅ ꯐꯖꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕꯁꯦ, ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛ ꯐꯤ ꯐꯧꯔꯝꯃꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯛꯅ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯐꯤ ꯐꯧꯔꯝꯃꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯔꯣꯃꯥꯟꯁ ꯇꯧꯔꯤꯁꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯁꯤ ꯁꯨꯝ ꯐꯨꯔꯒ ꯃꯤ ꯑꯃ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯂꯥꯏꯔꯦꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯦꯟ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯤꯁꯤꯡ ꯑꯁꯤ ꯁꯨꯝ ꯐꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯦꯟꯊꯔ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯛꯅꯁꯨ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯣ ꯃꯁꯤꯕꯨ ꯄꯦꯟꯊꯔ ꯑꯁꯤꯕꯨ ꯌꯨꯝꯗ ꯌꯣꯛꯏꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯝ ꯐꯨꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯨꯀꯔ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯥꯝꯃꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯀꯔꯗꯨꯅ 5ꯔꯛ ꯁꯨꯕ ꯀꯥꯝꯃꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤ ꯑꯅꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯌꯥꯟꯗꯨꯅ ꯊꯝꯃꯤꯕ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯥꯗꯔꯛꯇꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛꯀꯤ ꯒꯨꯟꯗꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝ ꯃꯊꯛꯇ ꯑꯁꯣꯛꯅ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩ ꯅꯈꯣꯏꯗ ꯑꯣꯞꯁꯟ 2 ꯈꯛꯇꯪ ꯄꯤꯒꯦ, ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯧꯔꯤ ꯑꯁꯤ ꯃꯈꯥꯗ ꯊꯥꯗꯈꯣ ꯅꯠꯇ꯭ꯔꯒ ꯅꯈꯣꯏ ꯃꯌꯥꯝ ꯗꯣꯂꯥꯟ ꯑꯁꯤꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯁꯣꯛꯀꯤ ꯃꯑꯣꯡ ꯑꯁꯤꯗ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯥꯗꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯥꯗ ꯊꯥꯗꯔꯛꯄ ꯑꯁꯤꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯤꯗꯧꯕꯒꯤ ꯊꯥꯗꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯑꯅꯥꯅ ꯊꯥꯗꯔꯛꯁꯅꯨ, ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯈꯥꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯥꯗ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯅꯤ ꯑꯅꯥ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯒ ꯌꯥꯜꯂꯒ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯃꯅꯤ ꯅꯨꯄꯥ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯅ ꯃꯥꯃ ꯑꯩꯕꯨ ꯈꯥꯡꯒꯅꯨ, ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯃꯅꯤ ꯅꯍꯥꯛ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯟꯅꯔꯨꯅꯨ, ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯐꯨꯔꯤꯕ ꯑꯁꯦ ꯃꯍꯥꯛ ꯁꯥꯎꯗ꯭ꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯒꯦ, ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯟꯅꯔꯨꯅꯨ, ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯅꯤ ꯑꯅꯥꯅ ꯄꯥꯏꯔꯝꯃꯤꯕ ꯊꯥꯡ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯂꯦꯛꯁ ꯐꯔꯅꯥꯟꯗꯦꯁꯅ ꯑꯁꯣꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯃꯕ ꯒꯨꯟꯗꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯛꯄꯒꯤ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯁꯣꯛꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯥꯝꯃꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯣꯛꯅ ꯍꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯈꯪꯍꯟꯗꯕꯤ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯑꯃꯗ ꯆꯦꯟꯖ ꯇꯧꯈꯤ꯫ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯗꯦꯕꯔꯥꯖꯀꯤ ꯃꯌꯨꯝꯗ ꯎꯠꯂꯛꯏ꯫ ꯗꯦꯕꯔꯥꯖ ꯍꯣꯏꯗꯨ ꯃꯇꯝ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯑꯕ꯭ꯔꯥꯍꯤꯝ ꯑꯃꯗꯤ ꯀꯜꯀꯤ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫
Matam aduda Kalkida Abrahimna sumharmi ngasidagina sahi kun mangabuki mamangda Roygi family pumba loina sikre haibasidi mayamna khangnare adubu mayamna khangdaba wa amadi laire Royna yamna lotna sahi kun manga asida mahaki macha amabu yola I haibase mayamna di khangnadri asumna haibaga Roygi kangluki miyoi singda Roygi macha hale haiduna makhoi mathang mathang pau pinarami modagi Abrahimna mahaki maming adu Biswang kawi harklami Kalkina mahak hauji kadaida lei haiduna hangami asumna haibaga makhoigi Roygi group ki office aduda helicopter parakpagi elang phongpa adubu makhoi myamna tarami asumna haibaga building asigi terrace mathasida helicopter ma khamami aduga harba helicopter dudagi Roygi machanupa Biswanggi entry sin adubu ikhoina uwa fangli aduga Biswangna kumtharapaga mafam asida miyoi kharabu makhutta joli punduna faraga thanamba adubu magna urami Abrahimna mahak asi aikhoigi security gi head ni Roy sikraba matungdagi di aikhoigi marakta leiba mi myam sing asisu Roy bu hatpada senaba miyoi kyama yarome harami madagi Biswangna hojiki makhut punduna thamiba security head adugi manakta sangsilaga Abrahim da onsilaga adu eba taragadi nakoina kari maramgi hojik phawba makhoi sing asibu mafam asida thamibano haraga hojikki security head amadi makhutta chen punduna thamiba miyoi sing adubu dolana adugi mathaktagi inthakirami asigumba Biswanggi sathiba mo asida Kalki edu yamna kiraduna mahak sor phunga haiduna tarami aduga mahaki inhaler duna mahak sor du kamsanbadagi mahak gyan tarami modagi Biswangna mahaki board member sing adu loina unaba pami meeting ama silu haiduna haikirami masigi matungda David Goswami amadi Asok makhoi homadu tebanamada famduna lemi Goswami na sir aidi mahaka amukta pok thabak tawinartri sir ga hana pule haibanina sir na hana wari sanaba haw hairami modagi David na Asok hek haige tawbaga Asok na file gi wari si tokro ai asengbadu haige nakhoi gada myam ama punchalaga case asibu solve toba ngamdabadagi aingonda case asi sinaraibani aduga aina masigi case asida amu gada nakhoi myambu matau karamna yahongadribano asumna harga makhoi gi police ki CM myam sing adu langthokirami modagi Goswami na CM laukalaga Asok mamangda thamjalami aduga cheduda Amirtha Nair haiduna tharglem aduga Amirtha gi photo adude yenga Goswami mahaki masam amadi mahaki masa sina mahak asi sauganba amadi pukchen semba mine habadu yakna khangi mahakna huranba adu soidana faba ngamgani asigumba Asok ki mo sida Goswami du ngaga asiona pikraba photo masa ama sidagi asiona yamba information asidi sardi matau karamna khangi baharami Asokna nupi si okay ta halwarami Goswami na sar harakpadagi di Asokna nupi si khatang nati nakhoi myamsu aiga punna thabak tawinabagi okay tare haraklami aduga Goswami da madam si kadai da lekhirarami David na mahak adu hojik Lal Banglo gi case adu pai haklami maistagi khoida Lal Banglo gi case adu da siramba miyoi sing adubu photo kaptuna lermagi sin si khoina uwa fangli mafam asida siriba miyoi sing asigi masak asi munne action biho makhoi sing asi su makha taba wari da soidana mari lenar kaduri aduga harba matam asida Amirthana mafam adu yengsanduna nongmai maru amabu magna thengnarami aduga magna nongmai maru adu puthoga tholokpa matamda mafam asida leiba Ajay kauba police officer amada maki makha taba police amana sar mafam asigi gang war gi report adu masida leire haiduna pirami Amirthana masi gang war ama nate yengu photo sing aduda miyoi sing aduda paliba noi maru adu mathabakta loina pali makhoi sing asi chamanaba miyoi ama khaktang na halambani Ajayna hoi nahakna hariba adu disume adu atopa proof sing di kadai da laikhraba Amirthana mahana ngasai khun Noi maru du ulaga masi yumda saba nongmai ni clock 25 nongmai dagi kapambani aduga aikoina atopa noi maru sing adu phangba ngamba taragadi mari suwa mi do aikoina soidana khangba ngambani haibadi mufam asida miyoi ahum halamiba nupa aduni maudagi report isanba police nupa amana che kolom paiduna iriga lermi aduga Amirthana nongmai kapamiba sigi mong sigi matung inadi nongmai kapamiba nupa asi yamna professional oiba mihatpa ama oiramba tai somna hek haibaga makoigi police officer Ajay du namu hoi mihatpa do asom thong asidagi changaga mahakna mi sing asibu matang matang kaptuna hatpani aduga ma adu thongna asidagi nanthoga chenkhibani asumna haibaga hojiki thongna adudagi nakoina haribadu lale haiduna nupa amagi khonjen dairaga makhut thangkalami aduga hojiki nupa adu aikoina Asokna haibadu uwa fangli nakoina haribadu lale mahak adubu courier gi delivery melo mahakna thongna asidagi mi sing adubu hatpa changapani mahak thonglomdagi lakpanate modagi ngasai gai report isalamiba nupa aduna Ajayda sir mahaki logic asi yamna phajai masina takpadi mahak asi chawa officer am oiramba tai harami aduga Ajay amadi police nupa amaduna sargi mateng pangjake sarbu kakhalo haiduna makhoigi makhut adu tingthomi Asokna nakoi ladies first saiba wa adu tadribra nakoi loina nakanda thoko hairami aduga madam please haiduna Amirtha da yengaga mahaki makhut adu tingthoktuna lermi asigumba Asoki mong asida Amirtha su yamna munna ngaktuni yenga lermi matam aduda Goswami amadi David makoi ni su mafam asida yosilami Goswami na sign tawduna mahak asi makhoigi mathakta leiba officer ne haiduna tami modagi Amirthana asodubu makhut paiduna sikhalami aduba hauji Asokna Amirtha ge makhut adudi thadoamde aduga mahak adu mamet ka kuptagai Amirtha adu da yengduna lermi
asumna toringa matam asida Goswami du changaga sar train chakre aina hainingbadi sar mihatpa du mafam asida leitre haibani harami modagi Ashokna Goswami dubu nakanda singthoga Goswami crime khudimaki mahaki apamba mamam lei aduga criminal khudimaki su mahaki maningda wari amamdi loina lei mafam asida halamiba mi sing ase miyoi amatangna halambani adubu mafam asida crime tormiba nupa asigi wari sidi achamba wari amadi natte somna harga mahakna Amir Tharda makhut adu thillaga ngasagi mamangda thokiba thogdo adubu mamita uhanduna mahakna wari lirami mastagi killer du changaga mafam aduda lermiba gunda aduda mahaki nungmai du namaga wahang ama hangami mahaki maung asida mahaki nakanda famiba gunda adusu kiraduna mahaki mafam adudagi machi lengdabi famaga lermi modagi killer duna nupa adubu numaina kabaga hatokhirami modagi killer duna amu famaga leiba nupa aduda sangsalaga nakhoigi atopa partner amadi kadaida laikra haiduna hangami modagi nupa aduna mahak mafam asida matam amadi hekta lakpa yai haraklami modagi killer duna hojiki nupa adusu amu numaina kabaga hatokhirami hojiki nupa adu sikhiba pung ama haukraba matungda makhoigi ahum suba nupa adu mafam asida changai harami asumna haibaga nupa adu mafam asida changami aduga killer duna maadu kapaga hatkhrimi mestigi Ashokna asumnani mafam asida lermiba gunda mayam sing asibu killer duna hatkriba adu RIP hairaga mahakna mahaki akoibada leriba police officer sing adu da yengaga remote in peace hairaklammi haibadi makhoi mayam sing adu tumina lei hairibani aduga Ashokna police officer mayam sing adu da mahaki thagat waidi kadaida leikra haiduna hairami sumna harakpa sida mafam sida lermiba police officer mayam sing adu mahaki wari adu da luppaga leramba adu dagi gyan taraktuna sargi logic asi amna fazai haiduna makhoi mayam sing adu kuba furami aduga mata asida officer sindi adu mafam sida changami officer sindi asi hek changpaga Amir Tharna chenchalaga sar ai masigi case asigi matangda sarga wari mata sanaba pami harmi adubu sindena masigi case asidi officer Ashokna payani haraklami Amir Tharna sar case khudimakta ayakpu adum last hour da lokthokpi adubu sar masigi lal banglogi case si khaktangdi aingonda sinabiu harami adubu officer sindena Amir Tharna hariba wadu taramde aduga all the best for the next time haramaga chatkirami haibadi mathangi atopa case amada fazana yengsalo haribani aduga officer sindena Ashok nahakna masigi case asidi amukta mai pakna yengsalo harami aduga officer sindi adu mafam adudagi chatkirami modigi Ashokna nakhoi mayam hayengdagi di aigi anoba office aduda pung 10 nangnaba lakadawani haraga mafam adudagi chatkirami masigi matungda Amir Tharna mahaki anoba office aduda laami Goswami da masi karino Goswami haiduna hangami Goswami na masi akoigi anoba mission gi nauna design tawa office ni masina discussion area ni masina sit out area ni aduga masina night out area ni haiduna makuna thinduna dami Amir Tharna yare ai loina gyan tare harami Goswami na kaino gyan tare haribo Amir Tharna nakhoi mafam asida thawak tawbadagi di hena sanabadana hena lupaga leikrani aduga sumna haringa matam asida aso adu Goswami nahakna shooting area gi matangda haiba kawriba karigino haiduna ngami aduga Amir Tharda onsalaga karigumba matamda nahakna uba khudima asengba oiramdaba yai aduga karigumba aranba pumbasu asengba oiramba yai masigi matungda makhoigi computer sing aduda lambi gi CCTV gi footage sing adu yengduna lem aduga harba matam aduda Ashok adu game ama sanaduna lemi Ashokna game asi nupigi game nate nak mafam asidagi chakra haiduna Amir Tharda harami maudagi Amir Tharna aikoina CCTV camera gi footage mayam sing asi loina cross check tawre adubu karimata kanadre harami Ashokna adu iba taragadi mahak adu mahaki mamai adu masamda khumjalaga lakpa yai haiduna Amir Tharda yengduna mahakti irang tawduna haiduna lerami Amir Tharna yengkalakpada aina haibadi mi adu mamai ga khumjalaga lakpa yai harami asumna haiba wa sida Goswami adu changchalaga sir nupa adu no mafam asida laiba si nupa karo huran balak libani maram aduna mahakna burkha tupi matawkramna upaga lakadribno sargi logic ado pura yadre amata oithoktre harami asumna haibaga aikoida mafam asida likli ama taraga kaiba sibo aikoina uba fangli aduga onkalakpa matamdadi Goswami gi mamai aduda khubak maram taduna lerami modagi Goswami na oi oithokpa yai sar haraga mahak CCTV camera gi footage adu mu yengma changkhirami mastagi Devena mo Ashokta mafam asida laiba mi sing asidi tupi loina upnai matawkramna khangadribna haraklami Ashokna mahaki huran bagi mong adu yamna stylish oibanina nupa adugi dress adusu icham chambadi oirmaroi haibadi atopa design gumba pattern gumba soidena yaungani adu natraga tupi khungup gari gumba manaba sirambasu yai maudagi Goswami ado mu sarna haribadu karino hojik asidi modern day ni hek haiba loibaga mafam aduda ligli mamuk tarami aduga harba matam aduda Goswami ado mu mahaki mamai nakanani aduda makuna paiduna lerami masina takpadi Ashokna mahaki atopa mamai adudasu khupakna thare haibani maudagi David amadi makhoi mayam sing adu CCTV footage aduda fazana yengamba matungda makoina thiriba mi adu phange haiduna makuna thinduna hairami aduga mafam asida chaliba nupa asigi tupi amadi khungupki design sing asi haifet mani masigi nupa asi oirani hairami asumna haibaga nupa asigi saktam asi aikoina CCTV footage asida uwa phangli aduga hojiki haiba nupa adu mahaki room aduda gym chanaga lemba adu aikoina uwa phangli
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯅ ꯀꯣꯜ ꯑꯗꯨꯕꯨ ꯆꯪꯁꯤꯟꯗꯨꯅ ꯑꯣꯝꯃꯤ ꯑꯗꯨꯒ ꯀꯣꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯍꯥꯛꯀꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯥꯡꯁꯤꯡ ꯑꯗꯨꯗ ꯑꯩꯍꯥꯛ ꯂꯣꯏꯅ ꯌꯦꯡꯉꯦ ꯅꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯑꯩ ꯅꯦꯛꯁ ꯄ꯭ꯂꯥꯟꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯊꯥꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯏꯒꯤ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯔꯣꯏꯅ ꯈꯟꯖꯔꯝꯃꯤꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ 2 ꯇ꯭ꯔꯤꯂꯤꯌꯟꯅꯤ ꯏꯟꯚꯦꯁꯠ ꯇꯧꯔꯤꯕ ꯑꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯣꯏꯗꯤ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗ ꯑꯕ꯭ꯔꯥꯍꯤꯝꯅ ꯑꯃꯨꯛꯇ ꯇꯥꯈꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯑꯃꯅ ꯑꯃꯨꯛ ꯑꯕ꯭ꯔꯥꯍꯤꯝꯗ ꯅꯍꯥꯛꯁꯨ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡꯅ ꯈꯪꯅꯤꯡꯉꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯁꯦꯐ ꯑꯣꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨꯗ ꯀꯜꯀꯤꯅ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯏꯟꯗꯤꯌꯥꯗ ꯃꯊꯪꯒꯤ ꯍꯞꯇꯥ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯊꯥꯔꯅꯤ ꯀꯜꯀꯤꯒꯤ ꯋꯥ ꯑꯁꯤꯗ ꯄ꯭ꯔꯤꯟꯁꯅ ꯑꯃꯨꯛ ꯁꯥꯎꯒꯠꯂꯛꯑꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯪꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔꯒꯤ ꯐꯝꯐꯝ ꯂꯥꯡ ꯑꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯀꯤ ꯃꯆꯥꯅꯨꯄꯥ ꯈꯛꯇꯪꯅ ꯐꯝꯒꯗꯧꯅꯤ ꯍꯥꯏꯔꯝꯃꯤ ꯑꯕ꯭ꯔꯥꯍꯤꯝꯅ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯁꯤꯡꯍꯥꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯁꯛ ꯇꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯁꯤꯡꯍꯥꯁꯟ ꯑꯁꯤꯕꯨ ꯐꯝꯕ ꯍꯥꯏꯕꯁꯦ ꯔꯣꯏꯒꯤ ꯏ ꯈꯛꯇꯪꯗ ꯍꯛ ꯂꯩ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯄ꯭ꯔꯤꯟꯁ ꯑꯗꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯑꯒ ꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯣ ꯅꯠꯇ꯭ꯔꯒ ꯑꯌꯣꯛꯄꯔꯣ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯐꯝ ꯑꯁꯤꯒꯤ ꯃꯩ ꯑꯁꯤ ꯌꯥꯝꯅ ꯈꯞꯄꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗ ꯕꯤꯁ꯭ꯋꯥꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯕꯤꯁ꯭ꯋꯥꯡꯅ ꯄ꯭ꯔꯤꯟꯁꯀꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯅꯍꯥꯛꯅ ꯑꯔꯥꯟꯕ ꯃꯐꯝ ꯑꯃꯗ ꯋꯥ ꯉꯥꯡꯉꯦ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯠꯄ ꯇꯥꯔꯕꯗꯤ ꯁꯍꯔꯁꯤꯗ ꯂꯩꯔꯤꯕ ꯈꯣꯡꯎꯞ ꯐꯣꯠꯄ ꯃꯌꯥꯝꯅ ꯐꯣꯠꯂꯕꯁꯨ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨꯗꯤ ꯐꯣꯠꯆꯟꯕ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯄ꯭ꯔꯤꯟꯁꯁꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯈꯤꯔꯝꯃꯤ ꯕꯤꯁ꯭ꯋꯥꯡꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨꯗꯤ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯒ ꯄꯩꯁꯥ 2 ꯇ꯭ꯔꯤꯂꯤꯌꯟꯒꯤ ꯂꯩꯐꯝ ꯑꯗꯨꯁꯨ ꯑꯩꯅ ꯈꯪꯉꯤ ꯑꯩꯅ ꯈꯪꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯆꯤꯌꯥꯔ ꯑꯁꯤꯕꯨꯗꯤ ꯐꯝꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯝꯈꯤꯔꯣꯏ ꯑꯩꯅ ꯆꯤꯌꯥꯔ ꯑꯁꯤ ꯐꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯕꯛ ꯑꯅꯤ ꯈꯛꯇꯪ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯈꯤꯅꯤ ꯑꯃꯅ ꯑꯩꯒꯤ ꯕꯕꯥꯅ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟꯕꯨ ꯃꯪꯐꯥꯎꯅꯍꯟꯕ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯗꯦꯕꯔꯥꯖ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯗꯦꯕꯔꯥꯖꯅ ꯃꯄꯥꯗ ꯁꯨꯞ ꯏꯟꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯤꯇꯤꯡꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯄ꯭ꯔꯤꯟꯁꯅ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯃꯅ ꯀꯔꯤꯒꯤ ꯀꯣꯟꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯕꯤꯁ꯭ꯋꯥꯡ ꯂꯩꯔꯤꯕ ꯃꯈꯩ ꯅꯍꯥꯛꯅ ꯔꯣꯏꯒꯤ ꯆꯤꯌꯥꯔꯗ ꯐꯝꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯕꯤꯁ꯭ꯋꯥꯡꯅ ꯔꯣꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯕ ꯑꯃꯗꯤ ꯆꯂꯥꯛ ꯍꯩꯕ ꯍꯦꯜꯂꯤ ꯉꯁꯤꯗꯤ ꯄ꯭ꯔꯤꯟꯁ ꯑꯁꯤ ꯕꯤꯁ꯭ꯋꯥꯡꯒꯤ ꯃꯃꯥꯡꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯅꯣꯛꯅꯤꯡꯕꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯛꯏꯕꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯛꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯗꯦꯕꯔꯥꯖꯅ ꯑꯃꯨꯛ ꯁꯨꯞ ꯑꯗꯨ ꯃꯄꯥꯗ ꯄꯤꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯃꯁ ꯑꯗꯨ ꯄꯨꯁꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥ ꯑꯗꯨ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯗꯦꯕꯔꯥꯖꯅ ꯕꯕꯥ ꯅꯍꯥꯛꯅ ꯅꯣꯛꯏꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯆꯃꯁ ꯑꯗꯨ ꯊꯥꯗꯈ꯭ꯔꯒ ꯃꯄꯥꯒꯤ ꯉꯛꯊꯤꯗꯨ ꯆꯞꯄꯒ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯅꯣꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯒ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯗꯤ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯃꯨꯟꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔ ꯕꯕꯥ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤꯕꯗꯣ ꯁꯤꯒꯨꯝꯕ ꯗꯦꯕꯔꯥꯖꯀꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯈꯪꯗꯦ ꯃꯗꯨꯗꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯅ ꯔꯣꯏꯒꯤ ꯆꯤꯌꯥꯔꯗꯨꯗ ꯐꯝꯕ ꯉꯝꯈꯤꯗꯕ ꯑꯗꯣ ꯃꯈꯣꯏꯅꯗꯤ ꯔꯣꯏ ꯑꯁꯤꯕꯨ ꯑꯩꯅ ꯂꯝꯕꯤꯗ ꯍꯨꯏ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯔꯣꯏꯒꯤ ꯍꯥꯠꯈꯤꯕꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯁꯅꯥ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯝꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯍꯜꯂꯤ ꯍꯥꯏꯕꯗꯤ ꯖꯍꯥꯖꯇ ꯄꯨꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯅꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯅꯥꯗ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯄꯨꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯗꯨ ꯄꯣꯈꯥꯏꯍꯜꯂꯦ ꯍꯥꯏꯔꯒ ꯔꯣꯏꯁꯨ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯗꯦꯕꯔꯥꯖꯅ ꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯔꯒ ꯊꯝꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯕꯕꯥ ꯅꯍꯥꯛꯇꯤ ꯃꯨꯟꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯀꯔꯤꯗꯧꯕꯒꯤ ꯅꯣꯛꯑꯝꯃꯤꯕꯅꯣ ꯑꯗꯨꯒ ꯃꯄꯥꯒꯤ ꯉꯛꯁꯝꯗ ꯃꯦꯜꯂꯝꯃꯤꯕ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯄꯥꯈꯠꯀꯅꯨ ꯕꯕꯥ ꯅꯍꯥꯛꯄꯨ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯔꯣꯏꯒꯤ ꯆꯤꯌꯥꯔꯁꯤꯕꯨ ꯐꯝꯃꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨꯁꯨ ꯑꯩꯅ ꯍꯥꯠꯂꯒꯗꯕꯅꯤ ꯑꯗꯨꯒ ꯗꯦꯕꯔꯥꯖꯅ ꯄ꯭ꯔꯤꯟꯁ ꯔꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯁ꯭ꯋꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯃꯌꯥꯝꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯕꯣꯝ ꯑꯃꯕꯨ ꯅꯦꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯗꯦꯕꯔꯥꯖꯀꯤ ꯃꯤꯁꯨ ꯌꯥꯎꯔꯝꯕꯅ ꯕꯣꯝ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯕ ꯃꯇꯝꯗ ꯕꯤꯁ꯭ꯋꯥꯡ ꯑꯗꯨ ꯅꯥꯀꯟꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯕꯣꯗꯤꯒꯥꯔꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯣꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯂꯝꯃꯤ ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯡꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯕꯤꯁ꯭ꯋꯥꯡꯅ ꯍꯧꯖꯤꯛꯀꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯕꯨ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯈꯔ ꯍꯥꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯕ꯭ꯔꯥꯍꯤꯝꯅ ꯅꯥꯀꯟꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯡꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯑꯁꯣꯛꯇ ꯑꯩꯗꯤ ꯑꯁꯨꯛ ꯊꯨꯅ ꯅꯍꯥꯛꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯈꯪꯕ ꯉꯝꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯁꯣꯛ ꯅꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯂꯥꯟꯗꯤ ꯀꯔꯤꯅꯣ
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔꯊꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛ ꯑꯃꯗꯤ ꯁꯤꯟꯗꯦꯗ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯃꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯐꯥꯒꯗꯣꯏ ꯇꯧꯔꯤꯕ ꯍꯨꯔꯥꯟꯕ ꯑꯁꯤ ꯚꯤꯛꯇꯔ ꯀꯦꯐꯦ ꯀꯧꯕ ꯑꯃꯗ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯑꯃꯤꯔꯊꯥꯅ ꯚꯤꯛꯇꯔ ꯀꯦꯐꯦꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯍꯥꯏꯔꯝꯃꯤ ꯗꯦꯕꯤꯠꯅ ꯑꯃꯤꯔꯊꯥꯗ ꯅꯍꯥꯛꯄꯨ ꯍꯨꯔꯥꯟꯕ ꯑꯗꯨ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯕ ꯉꯝꯃꯕ꯭ꯔꯥ ꯑꯃꯤꯔꯊꯥꯅ ꯗꯦꯕꯤꯠꯇ ꯅꯍꯥꯛꯇꯤ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯄꯤꯕ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯃꯨꯛ ꯑꯣꯜꯂꯤ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯝꯃꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯀꯣꯐꯤ ꯁꯣꯞꯇ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯈꯨꯠꯂꯥꯏ ꯀꯩꯀꯩ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯃꯍꯥꯛ ꯑꯗꯨ ꯚꯤꯛꯇꯔ ꯀꯣꯐꯤ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯛ ꯍꯣꯏꯒꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔꯊꯥ ꯑꯗꯨ ꯄꯣꯠ ꯈꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯛꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯒꯣꯁꯥꯃꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯔꯨꯝꯗ ꯀꯔꯤ ꯋꯥꯔꯤꯕꯨ ꯂꯩꯕꯖꯥꯠꯅꯣ ꯑꯃꯤꯔꯊꯥꯅ ꯑꯩꯅ ꯄꯨꯂꯤꯁ ꯆꯪꯉꯛꯄꯒꯤ ꯃꯔꯨꯝꯗ ꯋꯥꯔꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯣꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯣꯏꯅ ꯂꯩ ꯑꯗꯨꯒ ꯒꯣꯁꯥꯃꯤꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯌꯦꯡꯉꯨ ꯃꯁꯤ ꯃꯍꯥꯛꯅ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯅꯝꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯑꯣꯏꯍꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯁꯤ ꯑꯃꯨꯛ ꯌꯦꯡꯉꯣ ꯅꯨꯡ ꯁꯨꯕ ꯃꯤ ꯃꯥꯟꯗ꯭ꯔꯥ ꯑꯃꯤꯔꯊꯥꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯝꯗꯗꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯍꯥꯛꯅ ꯋꯥꯈꯜ ꯐꯖꯟꯕꯒꯤꯅꯤ ꯃꯗꯨꯗꯒꯤ ꯑꯁꯣꯛꯅ ꯑꯃꯤꯔꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯏꯆꯝ ꯆꯝꯕ ꯁꯅꯥꯁꯨ ꯌꯥꯜꯂꯤ ꯏꯆꯝ ꯆꯝꯕ ꯗ꯭ꯔꯦꯁꯁꯨ ꯁꯦꯠꯂꯤ ꯅꯦꯜ ꯄꯣꯂꯤꯁꯇꯒꯤꯗꯤ ꯁꯨ ꯄꯣꯂꯤꯁꯅ ꯍꯦꯟꯅ ꯅꯍꯥꯛ ꯄꯨꯛꯅꯤꯡ ꯆꯪꯉꯤ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯉꯣꯜꯗ ꯀꯣꯜ ꯑꯃꯗꯤ ꯃꯦꯁꯦꯖ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯂꯩꯇꯦ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯅ ꯅꯍꯥꯛꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯖꯗꯕ ꯑꯃ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯁꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯀꯤꯕꯒꯤ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯑꯌꯥꯝꯕ ꯃꯇꯝ ꯑꯗꯨ ꯐꯠꯇꯕ ꯇꯧꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨ ꯂꯦꯟꯕ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯁꯛꯂꯣꯟ ꯑꯃꯗꯤ ꯎꯠꯊꯣꯛꯄ ꯌꯥꯝꯅ ꯀꯤꯔꯤ ꯅꯍꯥꯛꯀꯤ ꯅꯊꯟꯗ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯄꯨꯂꯤꯁ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯅꯍꯥꯛꯀꯤ ꯅꯃꯤꯠꯇꯒꯤ ꯄꯤꯔꯥꯡꯁꯨ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯃꯤꯔꯊꯥꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯒꯣꯁꯥꯃꯤꯅ ꯃꯈꯣꯏꯒꯤ CCTV ꯀꯦꯃꯦꯔꯥꯗ ꯌꯦꯡꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯣꯐꯤ ꯁꯣꯞꯇ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯪꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯗꯦꯕꯤꯠꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯣꯛꯅ ꯂꯩꯍꯜꯍꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯍꯧꯖꯤꯛꯀꯤ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯃꯐꯝ ꯑꯃ ꯍꯥꯏꯔꯛꯀꯦ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯄꯦꯟꯁꯤꯟꯅ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯕꯔ ꯃꯆꯦꯠ ꯑꯗꯨꯕꯨ ꯁꯦꯒꯥꯏꯔꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯛ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯗꯦꯕꯤꯠꯅ ꯑꯩꯈꯣꯏꯗ ꯃꯈꯣꯏꯒꯤ ꯒꯦꯝ ꯑꯗꯨ ꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯤꯔꯊꯥ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯔꯚꯔ ꯗꯥꯎꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯂꯥꯛꯑꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯛ ꯅꯍꯥꯛꯀꯤ ꯀꯣꯐꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯣꯛꯀꯤ ꯇꯦꯕꯜ ꯑꯗꯨꯁꯨ ꯇꯦꯕꯜ ꯅꯝꯕꯔ 3 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯅꯔꯝꯃꯤ ꯃꯔꯝꯗꯤ ꯇꯦꯕꯜ ꯅꯝꯕꯔ 3 ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯟꯅ ꯐꯝꯃꯝꯃꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯐꯤ ꯑꯁꯤ ꯑꯁꯣꯛꯅ ꯂꯧꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯤꯔꯊꯥꯅ ꯍꯧꯖꯤꯛꯀꯤ ꯇꯦꯕꯜ ꯅꯝꯕꯔ 3 ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯒ ꯉꯁꯥꯏꯒꯤ ꯈꯕꯔꯁꯤꯡ ꯑꯗꯨ ꯍꯥꯡꯀꯠꯂꯒ ꯃꯔꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯦꯟꯁꯤꯟꯗꯨꯅ ꯃꯌꯦꯛ ꯍꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯔꯃꯥꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯜꯀꯤ ꯑꯃꯗꯤ ꯕꯤꯁ꯭ꯋꯥꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯔꯗ ꯇꯣꯡꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯡꯅ ꯀꯜꯀꯤꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯎꯕ ꯖꯍꯥꯖ ꯑꯗꯨꯁꯨ ꯃꯩ ꯆꯥꯛꯇꯨꯅ ꯂꯨꯞꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯣ ꯀꯜꯀꯤꯅꯁꯨ ꯃꯥꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯕꯤꯁ꯭ꯋꯥꯡꯅ ꯀꯜꯀꯤ ꯑꯁꯤꯕꯨ ꯕꯤꯜꯗꯤꯡ ꯑꯃꯗ ꯄꯨꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯌꯥꯝ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯟꯕꯤꯌꯣ ꯑꯗꯨꯒ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯜꯂꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯂꯣꯀꯔ ꯑꯃꯕꯨ ꯀꯜꯀꯤꯗ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯀꯜꯀꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯥꯡꯈꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯁꯤꯒꯤ ꯂꯣꯀꯔꯁꯤꯒꯤ ꯃꯅꯨꯡꯗꯅ ꯍꯦꯟꯅ ꯂꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯣꯀꯔꯁꯤꯕꯨ ꯍꯥꯡꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯍꯥꯏꯕ ꯁꯣ ꯑꯃꯕꯨ ꯆꯪꯉꯤ ꯁꯣ ꯑꯗꯨ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯂꯩ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯤꯝꯅ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯍꯥꯏꯔꯤꯕ ꯁꯣ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯝꯕꯥꯏꯗꯒꯤ ꯂꯧꯕ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯀꯜꯀꯤꯅ ꯅꯍꯥꯛ ꯆꯠꯀꯅꯨ ꯅꯍꯥꯛꯅ ꯕꯤꯁ꯭ꯋꯥꯡꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩ ꯔꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯕꯤꯁ꯭ꯋꯥꯡꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯑꯩ ꯁꯣ ꯑꯗꯨ ꯂꯧꯕ ꯆꯠꯀꯦ ꯑꯩꯍꯥꯛꯄꯨ ꯀꯅꯥꯃꯠꯇꯅ ꯆꯤꯡꯅꯔꯣꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯁꯤꯞ ꯇꯧꯔꯒ ꯑꯃꯤꯔꯊꯥ ꯍꯣꯏꯗ ꯎꯠꯂꯛꯏ ꯑꯃꯤꯔꯊꯥꯅ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
Armani hariba mafam asida night club ama tawgadri mafam asida huranba adu soidana lakadri mafam adugi CCTV camera sing ado aikhoina loina yengadabani mahak hantaki matang asidadi nanthon kiba yade matam aduda asokna Amirtha da nahak huranba adu uba matamda kari plan tawgadribano Amirtha na aibu kari plan tawgadribano huranba ni mahak huda aduda phagadribani asokna aikhoi loina su khangi madugi huranba adunani sahar sida tawriba huran chinthi myam sing asi adubu huranba ma phaba haiba se aikhoida huranba adubu phanaba proof changi odagi Amirtha na huranba adu yamna haisingba huranbanina aikhoichu saklolaga huranba amagi mongda chatlasi aduga huranba adu aikhoina farasi aduga hariba matam asida asokna su Amirtha na hariba si chummi haraga Amirtha gi manakta adum changsalami asokki mong mato asida Amirtha adu wangang dabi tumina leptuna lemi aduga asokna nahak karigumba ama faubra ayakti faure harga mafam asidagi thokirami aduga asokna mafam asidagi chalamdagi matamda Goswami hayengdi aikoi party chatkadribani huranba adu fagadribani adu nakoi lohomgi dress di selakanuko somna harmaga maha adu mafam adudagi chatkirami mastagi akoida mo Armani gi club aduda uhalai aduga matam asida asokna Goswami da aigi punsi sidagi karigumba ama adum watpa dauna tawi Goswami na romance natra hairaklami aduga hariba matam aduda Amirtha adu chawa furit ama lituna changsalami modigi asokna mahakti lohomgi dress una selalambana fajagadawni haraga mamai adu leithoga leikrami aduga Amirtha na mahaki achawa furit adu lokthorpa matamdadi mahaki manungda selamiba dress adu uba matamda aso adu ngaukirami asokna Amirtha gi manakta changsalaga nahaki dress asidi khara henmandra hairami Amirtha na masida karimta hemanba leite aikoi police ne khangdanaba tawribani asumna harga Amirtha adu mafam adugi checking point adu lansanba matamda karigumba pot ama yaure haiduna makoigi checking point adu da khongami asokna Amirtha adu chingthomi aduga Amirtha adu muk thajanba matamdadi checking point adu da karimata khongamde modege asokna Amirtha da dress dudagi di police ki id card amadi base sin hena maru oibani harami masigi matungda Amirtha hoidu mafam asida yu thaktuna dance tawga langa laithomi aduga makoina sumna torige matam asida mafam asida huranba du sulakirami aduga Amirtha na yu bu thakpa changakpa matamdadi mafam aduda Alex Fernandez hariba asokna kanbikiba nupa adu sulerami aduga mafam asida Amirtha adu ubu matamda Alex Fernandez adu kibagi mongda torga chenkirami asumna Alex Fernandez na kari maramgi damakta Amirtha uraga kirga chenkibano haiba si makataba waridagi khangminasi masdagi huranba adusu mafam asida yaure haiduna Goswami na asokta harami aduga huranba adugi manaktamna asokna satpa matamda Amirtha adu yu ngawanbana mangonda tusalami aduga makoina onkalaga yangpa matamdadi mafam aduda huranba adu leramdi masigi next day da officer sinde na Amirtha na party tu da ngauksalaga leibadagi huranba adu mangkhibani haiduna ngangduna lemi asokna huranba adu mafam adudagi maaga chatkiba nate huranba aduga mahaka thengnawi haraklami aduga ngasai ekoida asok aduga huranba aduga lab adugi manungda thengnabagi sin adu ekoida uhalai matam aduda huranba aduna yu amabu sema waiduna harami asokna su mahaki yu aduga chakmanaba ama sema wairami asumna tawbadagi makoini si wari sanaba horami asokna huranba aduda nahakti kari thabak tawi haiduna ngami huranba aduna aigi thabak sidi secret ni haidokpa yade harami aduga asokta nahakti kari thabak tawi haraklami asokna aina tawriba thabak sidi top secret ni aduba ai nangonda haige haraga huranba adugi manakong manakta changsalaga ayak asi huranba ni harami modagi huranba aduna nahakna yamna achauba asoiba ama tawre ayak police officer ni haklami modagi officer sindena adugi makha tabadi kari tawkhraba haraklami asokna amu madugi makha tabadagi koini si yu makha tana thakminarami madudagi di maki asengba wapumba du loina haidorae aduga mahangna asumna ingonda hairaki nahak waji city haiba adugi matangda taraba natra mafam aduda yamna important oiba locker ama lei hariba locker du hangnabai damakta show ama darkar tai black box aduga show du Mumbai shahar sigi manungda lei aina madugi show du hauji yamna kanna thiribani adugi show du hek phangba taragadi ayak billionaire ama oigadribani modagi officer sindi adu black box haraga maki surup adubu thaknaba haiduna lighter du yamna kanna khetuna lem adubu lighter du mai hau haiba yarande mastige koida officer sindi na mahaki locker macha amagi manungdagi lighter ama puthorami aduga mahaki haiba lighter dugi hafam adu lighter ani gi hafamni adubu lighter ama khaktang lerami odagi officer sindi aduna lighter du na churup adu chamaba matungda masigi lighter se ayaki khwaidi apamba lighter ni masi thainingai gi ariba potagi saba lighter mani masigi part amadi mangkhre aina mangkiba lighter amadu phangba taragadi ayak yamna haraugani harami asokna su lighter du amukta yengge harami modagi lighter du bu asokta pirami mayam haiba lighter si munning chanbio aduga officer sindi na asokta sumna harami aina mafam asida nahakpu tumina koriba se ai nanga yamna maru oiba wari ma sanagadaba lei Roy Group world gi khwaidagi crime tawba group amani atubu mafam asida leriba file map singa se Roy gi kangbuna crime tawrambagi file nate mafam asida leriba file map singa si Roy gi kangbu singbu phadoi tawramba miyoi singi detail ngaktani mata asida hainingi ba si Roy bu phadoi tawramba police officer singa dugi detail ne haribani atubu makhoi map singa duna Roy bu ngasi fawadi phaba ngamkhidri
ꯑꯗꯨꯕꯨ ꯅꯪꯅ ꯗꯤꯚꯥꯏꯁ ꯑꯃ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯪꯕ ꯇꯥꯔꯒꯗꯤ ꯔꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯃꯍꯥꯛꯅ ꯌꯨ ꯊꯛꯑꯒ ꯑꯩꯈꯣꯏꯗ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃ ꯍꯥꯏꯗꯣꯛꯑꯝꯃꯤ ꯑꯁꯣꯛꯅ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯗ ꯌꯧꯅꯕ ꯍꯥꯏꯔꯝꯃꯤꯕꯅꯤ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯅꯗꯤ ꯈꯪꯖꯗ꯭ꯔꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯃꯤ ꯑꯃꯒ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯦꯕꯤꯠ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯗꯨꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯄꯦꯁꯦꯟꯖꯔꯒꯤ ꯂꯤꯁ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯗꯦꯕꯤꯠꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯨꯔꯥꯟꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯕꯤꯔꯛꯑꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯃꯤꯔ ꯊꯥꯔꯅ ꯃꯈꯣꯏꯅ ꯌꯦꯡꯉꯤꯕ ꯄꯦꯁꯦꯟꯖꯔꯒꯤ ꯂꯤꯁ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯤꯔ ꯊꯥꯔꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯗꯦꯁꯛꯇꯣꯞꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯆꯦ ꯈꯔ ꯅꯞꯁꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯦꯁꯤꯡ ꯑꯗꯨꯗ ꯃꯟꯗꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ 22 4 PM ꯀꯜꯀꯤ ꯀ꯭ꯋꯦꯁꯟ ꯃꯥꯔꯛ MCB ꯔꯤꯄꯣꯔꯠ ꯀ꯭ꯋꯦꯁꯟ ꯃꯥꯔꯛ ꯍꯥꯏꯗꯨꯅ ꯊꯥꯔꯒ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯀꯜꯀꯤ ꯑꯁꯤ ꯏꯟꯗꯤꯌꯥ ꯌꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯤꯔ ꯊꯥꯔ ꯍꯣꯏꯅ ꯂꯣꯠꯅ ꯀꯜꯀꯤꯒꯤ ꯐꯣꯇꯣ ꯑꯁꯤꯕꯨꯁꯨ ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯗꯦꯕꯤꯠꯅ ꯀꯜꯀꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯁꯤꯌꯔ ꯇꯧꯔꯝꯃꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅꯁꯨ ꯀꯜꯀꯤ ꯑꯁꯤ ꯔꯣꯏ ꯒ꯭ꯔꯨꯞꯀꯤ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯜꯀꯤꯅ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯒꯤ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯗꯒꯤ ꯀꯜꯀꯤꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯥꯏꯛ ꯊꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯑꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗꯒꯤ ꯃꯍꯥꯛꯅ ꯇꯣꯡꯉꯤꯕ ꯀꯥꯔ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯀꯜꯀꯤꯗꯨ ꯄꯥꯈꯠꯂꯝꯃꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯦꯝ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯄꯥꯈꯠꯄꯤꯒꯅꯨ ꯃꯁꯤꯒꯤ ꯀꯥꯔꯁꯦ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯀꯥꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯃꯈꯣꯟ ꯑꯁꯤꯗ ꯑꯃꯤꯔ ꯊꯥꯔꯅ ꯑꯁꯣꯛꯇ ꯃꯍꯥꯛ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤꯕꯨ ꯂꯧꯍꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯣꯛꯅ ꯑꯃꯤꯔ ꯊꯥꯔꯗ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯜꯀꯤꯒꯤ ꯐꯣꯟꯗ ꯕꯤꯁ꯭ꯋꯥꯡꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯀꯜꯀꯤꯅ ꯐꯣꯟ ꯑꯗꯨ ꯑꯣꯈꯠꯂꯒ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ ꯕꯤꯁ꯭ꯋꯥꯡꯅ ꯑꯩꯁꯨ ꯈꯪꯉꯦ ꯅꯍꯥꯛ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯀꯅꯥꯃꯠꯇꯅ ꯁꯣꯛꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯁ꯭ꯅꯥꯏꯄꯔ ꯑꯃꯅ ꯀꯥꯞꯄꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯕꯥꯏꯛ ꯊꯧꯕ ꯃꯤ ꯀꯌꯥ ꯑꯃ ꯊꯧꯖꯤꯜꯂꯛꯑꯒ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯃꯣꯛ ꯀꯌꯥ ꯑꯃ ꯂꯪꯊꯣꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯄꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯁ꯭ꯅꯥꯏꯄꯔ ꯑꯗꯨ ꯀꯥꯞꯐꯝ ꯈꯪꯉꯝꯗꯦ ꯑꯗꯨꯒ ꯕꯥꯏꯛ ꯊꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯜꯀꯤꯅ ꯇꯣꯡꯉꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯃꯤꯔ ꯊꯥꯔ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯔꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯨꯝꯊꯈꯤꯔꯝꯃꯤ ꯑꯁꯣꯛꯅꯁꯨ ꯑꯃꯤꯔ ꯊꯥꯔ ꯀꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯤꯔ ꯊꯥꯔꯅ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄꯨꯕꯗꯒꯤ ꯑꯇꯣꯞꯄ ꯕꯥꯏꯛ ꯊꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯄꯥꯟꯗꯅꯕ ꯃꯈꯥꯗꯨꯗ ꯄꯥꯛꯊꯔꯒ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯣꯛ ꯂꯥꯛꯇꯨꯅ ꯑꯃꯤꯔ ꯊꯥꯔꯕꯨ ꯀꯟꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯕꯤꯁ꯭ꯋꯥꯡꯅ ꯑꯃꯨꯛ ꯀꯜꯀꯤꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯅꯨ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯈꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯑꯅꯛꯄ ꯃꯐꯝ ꯑꯃꯗ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕ ꯇꯧꯁꯤ ꯃꯗꯨꯗꯒꯤ ꯀꯜꯀꯤꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯃꯤꯔ ꯊꯥꯔ ꯍꯣꯏꯒꯤ ꯇꯤꯝꯅꯁꯨ ꯇꯥꯟꯅꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦ ꯑꯃꯨꯛ ꯂꯛꯏ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯗ ꯑꯁꯣꯛꯅ ꯑꯃꯤꯔ ꯊꯥꯔꯅ ꯍꯟꯗꯛꯀꯁꯨ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯤꯔ ꯊꯥꯔ ꯆꯪꯁꯤꯜꯂꯛꯑꯒ ꯀꯅꯥꯅ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯅꯣ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨꯗ ꯑꯩꯅ ꯇ꯭ꯔꯦꯀꯔ ꯗꯤꯚꯥꯏꯁ ꯑꯃ ꯅꯞꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔꯒꯤ ꯃꯇꯨꯡꯗ ꯏꯟꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯄꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯦꯄꯤꯇꯦꯜ ꯕꯦꯡꯛꯗ ꯆꯪꯈꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨ ꯀꯦꯄꯤꯇꯦꯜ ꯕꯦꯡꯛ ꯃꯅꯨꯡꯗ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯃꯤꯔ ꯊꯥꯔꯅ ꯅꯠꯇꯦ ꯑꯩꯅ ꯆꯤꯡꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨ ꯄꯨꯔꯒ ꯀꯦꯄꯤꯇꯦꯜ ꯕꯦꯡꯛꯗꯒꯤ ꯂꯥꯟꯊꯣꯛꯑꯒ ꯔꯣꯌꯦꯜ ꯕꯦꯡꯛꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯔꯣꯌꯦꯜ ꯕꯦꯡꯛꯒꯤ ꯃꯅꯨꯡꯗ ꯀꯜꯀꯤꯅ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯗꯨꯕꯨ ꯊꯝꯖꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯗꯒꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯑꯃꯨꯛ ꯑꯁꯣꯛꯇ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅꯁꯨ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯔꯣꯌꯦꯜ ꯕꯦꯡꯛꯗ ꯃꯇꯧ ꯀꯔꯝꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯃꯍꯥꯛꯅ ꯔꯣꯌꯦꯜ ꯕꯦꯡꯛꯗ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯅꯤ ꯑꯁꯣꯛꯅ ꯃꯍꯥꯛ ꯑꯗꯣ ꯄꯨꯂꯤꯁ ꯅꯠꯇꯦ ꯍꯨꯔꯥꯟꯕꯅꯤ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯍꯥꯟꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯅꯤꯇꯔꯁꯤꯡ ꯑꯗꯨꯗ ꯀꯜꯀꯤꯅ ꯔꯦꯗ ꯕꯣꯛꯁ ꯊꯝꯈꯤꯕꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯑꯃꯤꯔ ꯊꯥꯔꯗ ꯑꯃꯨꯛ ꯁꯣꯔꯤ ꯑꯃꯤꯔ ꯊꯥꯔ ꯑꯩ ꯅꯪꯉꯣꯟꯗ ꯈꯪꯗ꯭ꯔꯗꯨꯅ ꯐꯠꯇꯕ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯒꯨꯗ ꯖꯣꯕ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯤꯔ ꯊꯥꯔꯗ ꯊꯥꯒꯠꯂꯝꯕ ꯑꯁꯤꯗ ꯑꯃꯤꯔ ꯊꯥꯔꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯑꯃꯤꯔ ꯊꯥꯔꯅ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯪꯕ ꯑꯣꯐꯤꯁꯥꯔꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯥꯕ ꯐꯪꯉꯤꯕ ꯑꯁꯤ ꯑꯁꯣꯛꯀ ꯂꯣꯏꯅꯕꯗꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯣꯛꯇ ꯅꯣꯛꯑꯒ ꯌꯦꯡꯉꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯑꯁꯣꯛ ꯑꯃꯗꯤ ꯑꯃꯤꯔ ꯊꯥꯔ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯛꯅ ꯅꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯒꯤ ꯀꯥꯔ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯑꯗꯨꯕꯨ ꯑꯃꯤꯔ ꯊꯥꯔꯅ ꯃꯍꯥꯛꯀꯤ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯁꯤ ꯈꯨꯝꯗꯕꯤꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯑꯝꯃꯤ ꯑꯩꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯣꯡꯃ ꯑꯩꯅꯦ ꯃꯃꯥꯅꯦ ꯕꯕꯥꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯩ ꯀꯥꯔ ꯑꯗꯨꯕꯨ ꯃꯃꯥꯅ ꯊꯧꯕꯅꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯕꯕꯥꯅ ꯇꯣꯡꯕꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯕꯕꯥꯅ ꯃꯃꯥ ꯑꯗꯨꯕꯨ ꯀꯥꯔ ꯊꯧꯕ ꯇꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤꯡꯗꯒꯤ ꯃꯃꯥꯗ ꯀꯥꯔ ꯑꯗꯨ ꯀꯟꯅ ꯊꯧꯅꯕ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏ ꯃꯃꯥꯁꯨ ꯑꯩꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯇꯕꯨ ꯍꯔꯥꯎꯔꯗꯤ ꯍꯥꯏꯗꯨꯅ ꯀꯥꯔ ꯑꯗꯨꯕꯨ ꯀꯟꯅ ꯊꯧꯏ ꯑꯁꯨꯝꯅ ꯀꯥꯔ ꯑꯁꯤ ꯀꯟꯅ ꯊꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥꯛꯇꯪ ꯂꯦꯞꯄꯒ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥ ꯕꯕꯥ ꯑꯅꯤ ꯑꯗꯨ ꯃꯁꯥꯗ ꯏ ꯉꯥꯛꯇ ꯇꯩꯔꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇꯕꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏꯕ ꯑꯗꯨꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯔꯦ꯫ ꯃꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗꯅꯤ ꯑꯩꯉꯣꯟꯗ ꯐꯪꯉꯤꯕ ꯑꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯍꯥꯛꯀꯤ ꯑꯀꯤꯕ ꯂꯩ꯫ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯁꯣꯛ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯂꯣꯏꯅꯅꯕ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯔꯛꯇꯦ, ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯁꯤꯌꯔ ꯇꯧꯅꯕ ꯃꯤꯑꯣꯏꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯃꯤꯠꯁꯦ ꯈꯛ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯑꯗꯨ ꯈꯞꯄꯛꯑꯒ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯤꯔꯊꯥꯒꯤ ꯍꯧꯖꯤꯛ ꯇꯥꯔꯝꯃꯤꯕ ꯃꯃꯤ ꯑꯗꯨꯁꯨ ꯃꯨꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯛꯅ ꯑꯃꯤꯔꯊꯥꯗ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯅꯍꯥꯛꯀꯤ ꯅꯃꯤꯅ ꯃꯥꯡꯈꯤꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯅꯥꯏꯇꯣꯝ ꯏꯊꯟꯇ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯤꯔꯊꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯃꯤꯔꯊꯥ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯁꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯁꯤꯟꯊꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯣꯛꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯃꯤꯔꯊꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯛꯇ ꯅꯈꯨꯠ ꯇꯤꯡꯊꯣꯛꯑꯣ, ꯑꯁꯣꯛꯅ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯥꯡꯗ ꯌꯦꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯑꯃꯤꯔꯊꯥꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯎꯠꯂꯛꯏꯕ ꯑꯗꯨ ꯑꯣꯟꯊꯣꯛꯑꯒ ꯈꯨꯗꯣꯞ ꯑꯃ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯅꯊꯟꯗꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯛꯅ ꯈꯨꯗꯣꯞ ꯑꯗꯨꯗ ꯌꯦꯡꯉꯒ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅꯁꯨ ꯇꯥꯡꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯤꯔꯊꯥꯅ ꯑꯩꯒꯤ ꯆꯥꯎꯈ꯭ꯔꯕ ꯀꯥꯔ ꯑꯗꯨ ꯌꯣꯟꯊꯣꯛꯑꯒ ꯑꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯈꯨꯗꯣꯞ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯕꯨꯗꯤ ꯑꯣꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯗꯦꯕꯤꯠ ꯍꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯗꯦꯕꯤꯠꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯑꯩꯅ ꯅꯍꯥꯛꯅ ꯍꯥꯏꯔꯛꯄ ꯗꯤꯇꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯕꯦꯡꯛꯒꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ, ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁꯀꯤ ꯗꯤꯇꯦꯜꯁꯤꯡ, ꯃꯗꯨꯅ ꯃꯦꯟ ꯗꯣꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯣꯂꯣꯒ꯭ꯔꯥꯝꯒꯤ ꯏꯃꯦꯖ ꯑꯃ ꯀꯥꯞꯊꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯤꯔꯊꯥꯅꯁꯨ ꯑꯁꯣꯝꯗ ꯑꯩꯈꯣꯏꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯃꯥꯡꯊꯣꯡꯗꯒꯤ ꯆꯪꯕ ꯇꯥꯔꯒꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯦꯂꯔꯠ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯕꯦꯡꯛ ꯑꯁꯤꯒꯤ ꯀꯥ ꯈꯨꯗꯤꯡꯃꯛꯇ CCTV ꯀꯦꯃꯦꯔꯥ ꯂꯣꯏꯅ ꯂꯩ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯏ ꯚꯣꯜꯇꯦꯖ ꯑꯣꯏꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯂꯦꯖꯔ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯝꯊꯤꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕ ꯕꯣꯜ ꯑꯗꯨ ꯃꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯣꯝꯗ ꯑꯃꯤꯔꯊꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯕꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯦ, ꯑꯁꯣꯛꯅ ꯑꯗꯣ ꯃꯍꯥꯛꯀꯤꯗꯤ ꯑꯣꯏꯊꯣꯛꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯗꯤꯚꯥꯏꯁ ꯑꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗꯤꯚꯥꯏꯁ ꯑꯗꯨ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯆꯪꯍꯜꯂꯒ ꯍꯨꯔꯥꯟꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯕ ꯃꯇꯝꯗ ꯗꯕꯜ ꯁꯛꯁꯦꯁꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯦ, ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯐꯥꯔꯅꯤ, ꯗꯤꯚꯥꯏꯁ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ꯫ ꯃꯁꯤꯗ ꯂꯩꯔꯦ ꯄ꯭ꯂꯥꯟ ꯍꯥꯏꯕꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯌꯥꯝꯅ ꯐꯖꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯒꯥꯔꯤ ꯑꯁꯤꯗ ꯅꯝꯃꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯑꯩꯅ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯍꯥꯛꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯜꯀꯤꯒꯤ ꯃꯈꯨꯠꯇꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯂꯧꯍꯧꯕ ꯉꯝꯗꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯀꯔꯤꯝꯇ ꯁꯣꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕꯅꯤ꯫ ꯑꯩꯅ ꯑꯗꯨ ꯌꯧꯅ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯩ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯕ ꯑꯁꯤꯗꯤ ꯄ꯭ꯔꯤꯟꯁꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄ꯭ꯔꯤꯟꯁꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯃꯊꯪꯒꯤ ꯋꯥꯔꯅꯤꯡꯗꯤ ꯐꯣꯟꯗ ꯄꯤꯔꯛꯑꯔꯣꯏ, ꯅꯍꯥꯛ ꯒꯟ ꯄꯣꯏꯟꯠꯇ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯣꯐꯤꯁꯥꯔ ꯁꯤꯟꯗꯦꯅ ꯑꯁꯣꯛ ꯆꯀ꯭ꯔꯕꯇꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯑꯁꯣꯛ ꯆꯀ꯭ꯔꯕꯇꯤꯅ CCTV ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯃꯤꯔꯊꯥ ꯍꯣꯏꯒꯤ ꯇꯤꯝ ꯑꯗꯨꯁꯨ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯡꯛ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯔꯒ ꯇꯨꯁꯜꯂꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯕ ꯃꯥꯜꯂꯦ, ꯅꯈꯣꯏ ꯑꯩꯒꯤ ꯀꯃꯥꯟꯗ ꯇꯧꯔꯛꯇ꯭ꯔꯤꯐꯥꯎ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯡꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯗꯦꯕꯤꯠꯅ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯕꯣꯛꯁꯇꯨꯒ ꯂꯣꯏꯅꯅ ꯈꯥꯎ ꯀꯌꯥ ꯑꯃꯕꯨ ꯄꯦꯛ ꯇꯧꯁꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯕꯇꯝ ꯑꯗꯨ ꯅꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯑꯃꯤꯔꯊꯥꯅ ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯕꯒ ꯍꯨꯔꯥꯟꯕꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯁꯠꯇꯣꯛꯅꯔꯛꯇꯨꯅ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯃꯤꯔꯊꯥ ꯍꯣꯏꯅꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯁꯣꯛꯅꯁꯨ ꯂꯣꯏꯅ CCTV ꯀꯦꯃꯦꯔꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕꯤ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕꯒꯤ ꯇꯤꯝ ꯑꯅꯤꯗꯨꯅ ꯍꯦꯛ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯅ ꯉꯥꯏꯔꯒ ꯂꯩꯔꯝꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯃꯤ ꯑꯅꯤ ꯑꯗꯨ ꯅꯣꯡꯃꯩ ꯃꯅꯤꯡꯅ ꯁꯨꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯝꯃꯤ꯫ ꯒꯣꯁꯥꯃꯤꯅꯁꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, ꯅꯍꯥꯛ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ, ꯅꯍꯥꯛꯄꯨ ꯄꯨꯂꯤꯁꯁꯤꯡꯅ ꯂꯣꯏꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯌꯥꯝꯅ ꯊꯨꯅ ꯁꯔꯦꯟꯗꯔ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯤꯔꯊꯥ ꯍꯣꯏ ꯑꯗꯨ ꯕꯦꯡꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯒꯤ ꯂꯤꯗꯔꯗꯨꯗꯤ ꯅꯥꯀꯟ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯤꯔꯊꯥ ꯍꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗꯒꯤꯁꯨ ꯈꯪꯉꯦ ꯃꯗꯨꯗꯤ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯗꯦꯕꯤꯠꯅ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯇꯣꯏ ꯇꯧꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯦꯕꯤꯠꯇ ꯃꯍꯥꯛꯅ ꯁꯥꯎꯅ ꯃꯊꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯁꯜꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯕꯤꯠꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯃꯇꯨꯡꯗ ꯂꯥꯛꯄ ꯀꯥꯔ ꯑꯃꯕꯨ ꯈꯥꯝꯍꯟꯗꯨꯅ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯔꯒ ꯗꯦꯕꯤꯠ ꯇꯥꯟꯅꯅꯕ
haiduna tawdoi tawraga lemi harba matam asida Amirtha laktuna huranba aduda nomaina kapsalami adubu huranba adudi Amirtha de attack taramdabida mahaki gari du thawraga chakhirami Amirtha nasu huranba du sakri haiduna Asokta pau pirami Asokna plan A du yadaba taragadi plan B tawro harami Mistagi Asokna hojiki huranba adubu phanabagi silamiba plan singedu mai thadoami aduga khoida mo officer sindi da ulai officer sindi da police officer aji duna black box adu beng adugi manungda leramdre harami officer sindi nasu kari haba harami aduga officer sindi na nakhoi leramu ayhak mafum adu de yausilagi harami modagi David adubu huranba aduna tanaduna lerami aduga harba matam asida huranbagi team ani mangasai Gyan mangduna police ki gari da hapkiba adu gyan tarami aduga makhoi furikaudagi phone loktoktuna kanagumba amda call tawkhirami aduga makhoina call tawriba nupa asidi police officer DGP du oiduna lemi aduga DGP duna phone adu okhatpaga kari haiba haiduna haikrami aduga harba matam asida David da huranba duna yamna kanna tanaratuna lemi aduga mangonda call amalami call adu okhatpa matamda mahakna aikhoina hokhiba plan adu hojik loisanba matam yaure harami sumna haibuga asomda Asokna mahaki dress loisalaga tholokpa du ikhoina uba phangli asomdana officer sinde da DGP duna call tawraga yamna thuna hojik backup team ama thau nahaki teamna haki team gi officer sing adu phaduna leiri officer sinde na kanano haise DGP duna kanano haibu karino Undercover police officer Asok Chakravarti ni haraklami officer sindena karino sana hariba dubo Asok Chakravarti di aikhoiga haubadagi hauna thabak tawminaduna lai sumna harakwa wa sitaba matamda DGP do kari haiba harami aduga somda hojji aikhoina Asok Chakravarti na mahaki khamduna leramba car amagi manungda tongkhatkhirami aduga somda officer sindeda ngasagi huranba nupa adugi photo du thajalami sumna huranbagi photo asi uba matamdadi officer sindedo pungangami asina Asok Chakravarti oiba taragadi asengba huranba asina kanano haiduna mahak khanduna lemi sumna hek haibuga aikhoida hojji yamna angakpa phajanama paibu nupa adugi saktamadu uhalai nupa asina suni mamangi bengdagi lot tawkhriba huranba adu aduga aikhoina nupa asi saktamasi uba matamdadi saige police officer Asok Chakravarti ne haiduna tawraga lerami ba sidi sengba huranba oina oiduna lemi masdagi huranba asina mahaki gari du thoduna lami aduga somdasu David adugi matungda aikhoina ngasaidagi huranba ne haiduna tawriba asengbagi di undercover police officer Asok Chakravarti duna David ki gari gi matungda tanaduna lemi hojik David asi Asok Chakravarti na phagadugi tawrami harba matam asida huranba du laktuna mahaki car duna Asok Chakravarti ki car du da shuba matamdadi Asok Chakravarti du mafam adu da mahaki car du ungduna lehrami aduga David ki car du longchanduna lehrami harba matam asida huranba duna mahaki car du mathakta paikhatuna David ki car marungdagi paithorokpa black box adubu mahakna khut thindokuna loksalawrami hojik huranba amadi Asok Chakravarti makhoini du yengnaduna lerami aduga harba matam aduda akhoi car adu yamna kanna thojinarami aduga huranba duna mahaki car adu mamai leithokkiba matamdadi Asok Chakravarti du mahaki car adu mafam aduda longchanduna mahadu taduna lerami asumna toriba myamsing asi Amirtha hoina su yengduna lerami modagi Asok Chakravarti du mahaki car adugi manungdagi mamai mamit loina soktuna tholami aduga somdasu David adu mahaki longchaliba car adugi manungdagi tholami mata asida David ki manakta huranbagi car adu khamjalami modagi huranba aduna David ki manakta sangsalami aduga harba matam aduda Asok Chakravarti na mahaki nongmai du lauthoga huranba aduda kapkai aduna tawba matamdadi mahaki matungdagi Amirtha na nongmaina kapakpadagidi mahaki makhong aduda panbadagi mahadu mafam aduda turga lermi modagi Asok Chakravarti na mahaki nongmai du mukhun kalaga kapkai aduna tawba matamdadi Amirtha na Asok Chakravarti da nongmaina kapkai aduna tawba matamda officer sindi du mafam asida yoksilaga Amirtha bu khamami nahakna aranba mida nomaina kaptuna leire mahak asini aikhoigi undercover police officer asengba Asok Chakravarti duni haraklami sumna harakba sida Amirtha da natana Gosami Aje atopa police mayam sing adu loina ngaknarami adu huranba sidi thawasa dabi Amirtha da mamit adu faini nga David ki manakta sangkhirami mestegi khoida flashback ki sin kharabu uhali hariba sin asi khoina ahobada benglot tawbagi sin adubuni matam aduda mamit tangwa nupa amana car amagi manungda beng adu dagi huralakpa pochai sing adu hapchan khiba adu huranba sigi car sigi manungda aduga Amirtha da ngasagi huranba duna haramba wadu ningshingami madudi rigumba matamda hangna uba khudimak asengba oiramdaba yai aduga karigumba aranba pumbasu asengba oiramba yai haiba du mahak ningshingami mata asidagidi huranba duna haramiba wadu gyan tarami madudi mahakna mamangdagi hauna Asok Chakravarti ne haiduna khallaga laiba mi dudi Asok Chakravarti oiramdre haiba du aduga huranba duna hegek haikiba wa mahak asi police officer manate huranba mani maramaduna aikhoidagi mahakna hana dum ongthang ama mamangda yangna sangsali haiba du Amirtha du hojik akdang gyan tarami modagi David na thanks Asok harami adubu huranba duna Saaho haraklami aigi ming Saaho kawi haraklami sumna harga mahaki car adu David kalone na mafam sidagi thawraga chakhirami hariba sin asi ulaga aikoida film asigi maming Saaho haibesibu screen asida chongthoktuna uhali mata asida film asigi intermission jo harami